Singi Kota Bilgi Matangda Kiren Rijiju Amashung Rahul Gandhi Hunkhre Nupi Singi Kota Bilgi Matangda Congress MP Rahul Gandhi Amadi Union Minister Kiren Rijiju na social media da akanba mawangda amana amabu hunaduna ngangnakre luchingba anina hunarakibasi Rahul Gandhi na Nupi Singi Freedom of Expression ki matangda wangangba video amada Kiren Rijiju na comment piraduna Rahul Gandhi da opposition ki maikaidagi Nupi Singi Kota bill asi saugatfam thoi haina phongdorakpadagi haurakibani mamang thagi kundagi haurakkiba parliament ki nongjumi fam asi ayamba matamda charangnaba thoktuna matam kya manghanduna lakraba matung Kiren Rijiju na ani ahumlak Rahul Gandhi da delimitation amadi Nupi Singi reservation ga mari lainaba constitution amendment bill pass taunaba hotnabada opposition gi maikaidagi saugat piyo haina haizakiba laikre comment aduda Kiren Rijiju na Rahul Gandhi da Lok Sabha da opposition gi luchingba oiriba miyoi asigi thamoida ahongba lakpa ure haina su phongdoraki matam kharagi tungda Rahul Gandhi na Kiren Rijiju comment adugi paukhum piraduna hai Nupi Singi Reservation Bill haibasi kumja Englishing aniga kunhumdoida Congress na saugatuna pass tawkraba bill amani adubo hangba yaba wahangdi pass tawkraba bill asi chahi ahum helaba fawba center lengak na chatna hanjiba karigino haibasini masigi mathakta housing center lengak na bill asi delimitation ga bari leihanna hanba hotna ribasi karigino hainasu achoba wahang ama oiri condition amati yaudana kumja Englishing aniga kunhumdoigi law adu chatna hangadabani haiki